Garam Sam the Punduki Wafam Mamakani Kogi, both Nakshilakpa, Kogi drain Semba, community hall Sabana Lebak, Semba, Ngakpa Yaroi, Haidana Pundu Pomasuri Masi, Yam Toin Habatare, Emelising Tola Kanda, Toba Taba Munkatare, Masida, Garam Sam, BCP, Emelina Pundori Wafamsi, was a Kamani and Ramasing Tansit. Ado Ojiki or Sagi drain Sengbag and not Buduna or Yaroi Habado to me the Chinga Kutkamana Bamachangi, Aina Itamzaki, Taransen, Magi, Hang Haki, Habadunatava, Chinga Kamana Bamachangi, politicians in the Wanga Matamdaduga, Equationaire, Amasungaire, Wanga was public key platform, the public domain, the Wanga Komatamda, Hoi. Sounding mana himnandana dagi pibam jine ekta ikoisi loinmak yano torakpasi dagi control ngamdaba phadaba ngamudabadi yauna rambi yai tawinusung aikoi wasingang jingai da tare tara thona khallaga ngambagi hainabidudi particularly maruina politicians sing dadi madolebam thoi adungango matamda section ngawam changi aduga Tawudariba Tabakti, politicians in Jigi, Tawudaba Tabakti, Jigi priority do Magi Den Sengba, the community holds Habadung Hatanati, Hivasima Kamina Bamichangi Aduna, Akogi politicians in Jigi Matauji, Akogi Den Sengba community holds Sangaba, Saba, Adom the Chatkiba, Adagi, Akogi Power Pyrakandana, Magi Mi Kana Sanaba, contact pibagi, tika pibagi, karigi, supply gi, aduga government ki recruitment of matamda magi mi hapagi, adugi hendo kanda, sale laura kanda, handak se post chuklau dore adu sayi candidates in the gay pisaki am talhogani karigi, somdo in a loina maklebak ngakpasi, lebak ngakbahivasi politicians in Jina, political executive or kanda, lebak ngakpagi tabaksi, Manipur planning policy, lebak sigi tungi, Apapa Maikaida Levaxi, Poraknaba, society si, progress Taunanaba, Chaukat Naba, Kamaitona, Wakan Kandana, Kotana, Madugi policy, planning Taudana, implement Taudana, Taubuduna Tabada, Manipur, Leva, Nakpahivasi, political, executive, Oivahivasi, Tika Pivani, recruitment Gimatamda, Sel, Talhobani, Aduga, community hall, Sangabani, Sabani, Lambitong, Sembani, Drain, Korpani, Taubani, Hybrid, Sina, Mokuji. Tabak amu oibadona masakhibaje kwaidagi laibakthibani masigi leiriba gari haitare sigi orientation asidagi hongdora kanda aikoi MLA oiba haibase aikoina political executive oiba haibase aikoi leibaki damakta tungda lakadriba mirol da kamai tawna aikoi gi hujik leibase kadai da kari asoiba leragadi masi semdokpaduna oigadoini aduga se akoi laik laisu da oibe ai industry da oibe ai lambi thongi oibe ai mai tawdana aikoi wa khanara kanda policy planning tawra kanda adi kanglup amana kanglup amabu otanaba kanglup mayam je thong manana punna chakhat minaba punna hingminana bagi equity development ki equity participation ki gari ki maike sida thabak tawgadabani haiba sigi orientation sida lakpa wakhan khanba machangi masigi khalan baje makoi masana khalan rakanda de masi khalan bagi thabak se miyam gi responsibility ni masi khalan bai se miyam na tawba machangi haina haiba dai Taransen miyam na lakadriba mikhan jinga sida miyam na hana gi mong da vote pibadu natabada masai koigi kara wakal khallaganda karana lepiba mirep singa sida kanana hena leiba ki damta wakhan khanba magi mapukchen sengba integrity leiba honesty leiba adugumba achumba ngangba oida padaba pangang ngangba mi nataba midu khanbagi adogi maikai duda miyam ge chogo responsibility emal lei hai edna idmai thamaga tension ge thang